Chai haya he ngasi koilong numit yai paraba thabi sesen daba thaba larang daba hai chakki kuman kwakpa kumsing lising homga samuri kun go humdoi masidaina kuman kwakpa kumsing hairiji ai samaksi kuman oibagini adubu asengba akoigi malaifam palsa horuki banupa si malemda mitei poir lamdamda akoigi kangkoi akoigi laningthau kangbagi machanupa ahan kangkoi sarala sangtemjek salaini magi matamdagi hodokibani sechat ama thama akoigi sahi kumsing ama haidana palsa kumsing anu sajida mana khwaidagi mayamba ahanina manau taruk maktuju inau janoiju ngasidagi ainu hojikmak khangak ibaje masidagi noiju sahi pabaje horo haidana haigibani aduna kuman kwakpa kumsing lising homga samri kunga humdoi akoigi punu thagi yai faraba asigumlaba marini panba korong numit yai paraba akoigi ningthokaba nimitki kuman iugi matam asida kuman yening pipa ihangna asigumlaba aikoigi mitei poiri lamdam hanaupa korong loiba akoigi kanglei yoi kanglei pak haidana khangnaraba poiri namthak saron pung haidana khangnaraba asigi akoigi laigi hangtak adungai laisem nongsemgi matamdagi horolaba adugumlaba sahi hauba kum hauba masi akoigi waksing thada laringthau sarama hina kaudringai singwasibu kauringai matamdagi la akoigi kum ama hauba aji akoigi waksing thane basi masi landuk sanamaina puthoga taklame kanagidamagta namupong taibang panba si oinaba marung tamang kumai sanaraga mapumagi kumai si sanareraga mapuma lei haibasi amung thialagi haidana adungaida khangiba nongpung wakhandagi ama kau mapu imomangna khangiba akoigi madugi karam kalongi matungina chatarakpa akoigi waksing chehauba masina khwaidagi asumba malem taibang panba asida masidiki hena sumba haibasi nimit thana paligei leitre namu tai migi leiton layai layangna haibada akoi thoktre haidi leitre haibasi masiloi waksing thada chai hauba haibasi kum hauba chai hauba hujik matamgi aranbada wathi warengi porta chailauba kaisandana chai baraka koka khana lairaga adugi poto nate ana cherau bai ontokbai wane cherau banate masi chai hauba haina khangne chai hauba haibasi masi numitki khongchat koilong numitki khongchat ilen thajagi khongchat masiniko anu saida mayamna ji puyada iba matamdaga akoina puyajida loitam thajan haine loitam thajan hainariba puyadu akoigi madu puyadu ngarang nangi puyani maramdi kairai matamda ngarang nangi asemba puyani sahi chong khata ngairiba puyani adugi mamangda leiba puya layangtak leisemdagi leraklaba puya haiba adugi puyadudadi ihilen haina haigane ihilen thaja pakhangba sumaigadab masiniko masi aina banate khothilon singwasibuna hairamba warini hujju dum hairi tungdaju dum haigani masi arna saida akoina namupong taibang mi haidana laribasi masigi taibang kumaiji sananabgidamakta mapuibungo mahak asina wakhanna ji khanba hawkiba akoi khanbu akoigi wakhan khanba hawribasi karaida thami wakon wapurmaki makok oiba makon ju oi makok su oi aduna wapurmaki aina nganggadaba sakgadaba leigadaba kotkadaba chatgadaba chagadaba purmukchingansi aina wakhanji khallaga khangadabase masigi mafamji karaiduna hai matamda wakon wapurmaki makon je wakon kok aina khangne kok haibadi koka monda thengamdana thengamdaba potamata
ꯑꯩꯈꯣꯏ ꯅꯣꯡꯄꯣꯡ ꯇꯥꯏꯕꯪ ꯃꯤꯌꯥꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤꯡꯁꯤꯅ ꯃꯁꯤꯅ ꯊꯕꯛ ꯇꯧꯗꯦ ꯆꯠꯇꯦ ꯉꯥꯡꯗꯦ ꯁꯛꯇꯦ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯋꯥꯀꯣꯟ ꯀꯣꯛꯇ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯄꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯀꯣꯟ ꯀꯣꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯈꯟꯕ ꯍꯧꯔꯛꯄ ꯃꯇꯝꯁꯦ ꯃꯁꯤꯕꯨ ꯋꯥꯀꯣꯟ ꯍꯥꯏꯅ ꯀꯧꯅꯩ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯠꯂꯣꯟꯗꯨ ꯑꯩꯈꯣꯏꯅ ꯏꯂꯦꯟ ꯊꯥꯖ ꯋꯥꯛꯆꯤꯡ ꯊꯥ ꯍꯥꯏꯅ ꯈꯪꯅꯩ ꯋꯥꯈꯜ ꯈꯟꯕ ꯊꯥꯕꯨ ꯋꯥꯛꯆꯤꯡ ꯊꯥ ꯍꯥꯏꯅ ꯈꯪꯅꯩ ꯁꯝꯄꯟꯅ ꯁꯤꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯎ ꯁꯤꯕꯅ ꯑꯩꯈꯣꯏꯒꯤ 마렘 ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯕꯁꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯋꯥꯈꯜꯁꯤ ꯈꯜꯂꯛꯄ ꯃꯇꯝꯗꯨ ꯃꯗꯨ ꯋꯥꯛꯆꯤꯡ ꯊꯥ ꯍꯥꯏꯅ ꯈꯪꯅꯩ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯛꯆꯤꯡ ꯊꯥꯗ ꯆꯍꯤ ꯍꯧꯒꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯏꯕ ꯅꯣꯡꯃꯤꯠ ꯇꯦꯡ ꯄꯥꯟꯕꯒꯤ ꯀꯌꯥꯅꯤ ꯅꯨꯃꯤꯠ ꯍꯥꯏꯔꯤꯁꯦ ꯃꯄꯥꯟꯗ ꯊꯣꯛꯏꯕ ꯃꯌꯥꯝꯅ ꯅꯨꯃꯤꯠ ꯍꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯃꯁꯤ ꯅꯨꯃꯤꯠ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯡꯃꯤꯠ ꯍꯥꯏꯕꯅꯤ ꯃꯁꯤ ꯃꯃꯤꯠ ꯅꯥꯝ ꯑꯣꯏꯁꯤꯜꯂꯒ ꯌꯦꯡꯕꯅꯤ ꯑꯁꯤꯒꯤ ꯍꯥꯏꯔꯤꯕ ꯅꯣꯡꯃꯤꯠꯁꯤ ꯅꯨꯃꯤꯠꯁꯤꯅ ꯑꯋꯥꯡꯗ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯍꯧꯒꯅꯦꯕ ꯅꯨꯃꯤꯠ ꯑꯋꯥꯡꯗ ꯄꯥꯡꯈꯠꯂꯛꯄꯁꯤ ꯋꯥꯛꯆꯤꯡ ꯊꯥꯗꯒꯤ ꯄꯥꯡꯈꯠꯄ ꯍꯧꯋꯦꯕ ꯋꯥꯛꯆꯤꯡ ꯊꯥꯗꯒꯤ ꯅꯨꯃꯤꯠꯅ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯄꯥꯡꯈꯠꯂꯛꯄꯁꯤ ꯋꯥꯛꯆꯤꯡ ꯐꯥꯏꯔꯦꯟ ꯂꯝꯇꯥ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯏꯉꯥ ꯊꯥ ꯇꯔꯨꯛꯁꯤ ꯅꯨꯃꯤꯠ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯄꯥꯡꯈꯠꯂꯛꯀꯅꯦꯕ ꯃꯁꯤ ꯅꯣꯡꯃꯒꯤ ꯅꯍꯨꯝꯁꯦ ꯈꯔ ꯈꯦꯠꯅꯅ ꯅꯣꯡꯃꯒꯤ ꯅꯍꯨꯝꯁꯦ ꯈꯔ ꯈꯦꯠꯅꯅ ꯁꯨꯝ ꯍꯥꯏꯒꯠꯂꯛꯀꯅꯦꯕ ꯃꯁꯤ ꯊꯥ ꯇꯔꯨꯛ ꯏꯉꯥ ꯊꯥꯗ ꯂꯣꯏꯒꯅꯦꯕ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯏꯉꯥ ꯊꯥꯗꯒꯤ ꯍꯦꯛ ꯏꯉꯥ ꯊꯥꯁꯤ ꯂꯣꯏꯔꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯣꯡꯃꯤꯠꯁꯤꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯉꯛꯀꯅꯦꯕ ꯃꯁꯤ ꯏꯉꯦꯟꯗꯒꯤ ꯑꯗꯨꯅ ꯏꯉꯦꯟ ꯂꯥꯏ ꯆꯨꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯧ ꯎꯕ ꯈꯥꯂꯩ ꯂꯧꯕꯨꯛꯇ ꯂꯧ ꯎꯕ ꯃꯇꯝꯗ ꯅꯃꯨꯄꯣꯡ ꯂꯧ ꯎꯕ ꯍꯥꯏꯁꯦ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯆꯠꯅꯔꯛꯄ ꯅꯠꯇꯦ ꯃꯥꯂꯦꯝ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯕꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯂꯧ ꯎꯕ ꯍꯥꯏꯕꯁꯤ ꯄꯣꯠ ꯆꯠꯊꯈ꯭ꯔꯕꯅꯤ ꯃꯁꯤ ꯂꯧꯕꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯅꯨꯡꯒꯤ ꯀꯥꯡꯂꯣꯟ ꯄꯥꯟꯒꯤ ꯀꯥꯡꯂꯣꯟ ꯋꯥꯡꯂꯣꯟ ꯀꯥꯡꯂꯣꯟ ꯐꯖꯅ ꯂꯩ ꯃꯁꯤꯒꯤ ꯃꯔꯤ ꯋꯥꯈꯣꯡꯗꯨꯅ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧ ꯌꯩꯕꯗ ꯐꯧꯕꯤ ꯍꯥꯏꯔꯤꯗꯣ ꯀꯣꯏꯔꯣꯡ ꯅꯨꯃꯤꯠꯅꯤꯀꯣ ꯐꯧꯕꯤ ꯍꯥꯏꯔꯤꯕꯒꯤ ꯁꯛꯇꯝꯗꯣ ꯀꯣꯏꯔꯣꯡ ꯅꯨꯃꯤꯠꯅꯦꯕ ꯎꯔꯦꯗꯅ ꯃꯁꯤꯅꯤꯀꯣ ꯃꯁꯤꯅꯤ ꯑꯗꯨꯅ ꯂꯧ ꯌꯩꯕ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯈꯤꯒꯦ ꯍꯩꯆꯛꯇꯒꯤ ꯍꯧꯈꯤꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯅꯨꯃꯤꯠꯁꯤꯅ ꯍꯥꯏꯔꯤꯕ ꯅꯣꯡꯃꯤꯠꯁꯤꯅ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯄꯥꯡꯉꯝꯕꯗꯒꯤ ꯏꯉꯦꯟ ꯊꯥꯗꯒꯤ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯉꯛꯀꯅꯦꯕ ꯑꯗꯨꯒ ꯏꯉꯦꯟ ꯊꯋꯥꯟ ꯂꯥꯡꯕꯟ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯊꯥꯗ ꯂꯣꯏꯒꯅꯦꯕ ꯑꯗꯨꯅ ꯏꯉꯦꯟ ꯊꯥꯁꯤ ꯀꯨꯝꯈꯥꯏꯕ ꯊꯥ ꯍꯥꯏꯅ ꯈꯪꯅꯩꯕ ꯀꯨꯝꯁꯤ ꯈꯥꯏꯕ ꯃꯥꯏꯅꯁ ꯈꯥꯏꯗꯣꯛꯄ ꯈꯨꯗꯝ ꯍꯥꯏꯅ ꯈꯪꯅꯩꯕ ꯃꯁꯤ ꯈꯥꯏꯗꯣꯛꯀꯅꯤ ꯑꯗꯨꯅ ꯑꯏꯪꯕ ꯊꯥ ꯇꯔꯨꯛ ꯑꯁꯥꯕ ꯊꯥ ꯇꯔꯨꯛ ꯀꯨꯝꯕꯤ ꯀꯨꯝꯕ ꯑꯅꯤꯅ ꯍꯥꯏꯅ ꯈꯪꯅꯩꯕ ꯑꯗꯨꯅ ꯁꯤꯗ ꯏꯉꯥ ꯀꯨꯝꯗ ꯏꯉꯦꯟ ꯀꯨꯝꯈꯥꯏꯕ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯉꯥ ꯀꯨꯝꯗ ꯍꯥꯏꯒꯅꯦꯕ ꯏꯉꯦꯟ ꯀꯨꯝꯈꯥꯏꯕ ꯍꯥꯏꯒꯅꯦꯕ ꯑꯗꯨ ꯁꯖꯤꯕꯨꯗ ꯆꯩ ꯍꯧ ꯇꯥꯔꯒꯗꯤ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯏꯉꯥ ꯏꯉꯦꯟ ꯊꯥꯋꯥꯟ ꯂꯥꯡꯕꯟ ꯀꯨꯝ ꯇꯝꯕ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯂꯥꯡꯕꯟꯗꯕꯨ ꯀꯅꯥꯅ ꯀꯨꯝ ꯇꯝꯅꯒꯦ ꯂꯥꯡꯕꯟꯗꯤ ꯐꯧꯗꯣ ꯂꯪꯆꯥꯛ ꯍꯥꯟꯗꯅ ꯂꯣꯛꯄꯕꯨ ꯍꯧꯅꯕ ꯌꯥꯎꯅꯔꯦꯅꯦ ꯂꯥꯡꯕꯟ ꯊꯥꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯌꯥꯎꯅꯔꯦ ꯃꯦꯔꯥꯗ ꯂꯧ ꯂꯣꯛꯄ ꯃꯦꯔꯥ ꯊꯥꯗ ꯂꯥꯏꯙꯧ ꯁꯅꯥꯃꯍꯤ ꯆꯦꯡꯍꯣꯡꯗꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯆꯥꯍꯧ ꯊꯥ ꯍꯥꯏꯗꯅ ꯆꯥꯎꯔꯦꯟ ꯍꯥꯏꯅꯩꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯖꯤꯕꯨꯗ ꯑꯣꯏꯇꯥꯔꯗꯤ ꯌꯥꯔꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯏꯉꯥ ꯏꯉꯦꯟ ꯊꯥꯋꯥꯟ ꯂꯥꯡꯕꯟ ꯀꯨꯝꯈꯥꯏꯕ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯁꯤꯅꯤꯀꯣ ꯂꯥꯡꯕꯟ ꯀꯨꯝ ꯇꯝꯕ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯁꯤꯗ ꯏꯉꯥ ꯀꯨꯝꯗꯝꯕ ꯏꯉꯦꯟ ꯀꯨꯝꯈꯥꯏꯕ ꯍꯥꯏꯕꯅꯦꯕ ꯃꯦꯔꯥꯗ ꯀꯨꯝꯈꯥꯏꯒꯗꯕ ꯅꯠꯇꯦꯕ ꯃꯁꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯗꯒꯤ ꯋꯥꯛꯆꯤꯡ ꯊꯥꯁꯤ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯍꯥꯏꯔꯤꯕ ꯃꯄꯨ ꯃꯍꯥꯛꯁꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯁꯤꯜꯂꯝ ꯁꯤꯟꯊꯥꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯃꯁꯤ ꯄꯨꯊꯣꯛꯑꯒꯦ ꯍꯥꯏꯗꯅ ꯈꯟꯕꯗ ꯃꯥꯅ ꯋꯥꯈꯜꯁꯤ ꯋꯥꯀꯣꯟ ꯀꯣꯛ ꯀꯧꯕ ꯀꯣꯛꯇ ꯆꯤꯡꯈꯠꯂꯒ ꯊꯝꯈꯤꯕ ꯑꯗꯨꯕꯨ ꯋꯥꯛꯆꯤꯡ ꯆꯤꯡꯈꯠꯈꯤꯕ ꯑꯗꯨ ꯋꯥꯛꯆꯤꯡ ꯆꯤꯡꯈꯠꯈꯤꯕ
wakan chingkhalaga chingkhatki budu walking thaina khangne wakan khanba thaba walking ana khangne masidagi amuk wakan khanbadagi maside thabakse aina khangai khandana loire adu tardi manung tabang kumai sanana bagi thabakse sigi thaji jai jadi haibagi porse khalleraga maji ngaktang wakan je agoigi laigane phairaga thamba aduna koina phailen thaina khangne porse ngaktang aduna koina phaying nong phai ba ana hainari agoi phaying nong phai ba na hainabani ko laigi londa migi yumda lekpa mafam amada lekpa kopase akoina ngasidi nangi mongba juna sana sangaida phaying nong phai daba yadre haina kane masi puyaji asem puya pada mina ta khangwa ana asem puya masa khangda mina ju khangwa puya kai lege je siniko ana seida puya je loin laibani ko yam laibani aji aduna masi puya di nangmandan uroi lamandan uroi ana puya kadabi kaweji wari legre ana seida masi ana masi phaiduna thambam modaki masi di ma koigi malem tabung panba si sem sabasi haurage adu etar din masida khalam badagi thabak oina pangthoknabagi damakta malem laimai je masida akoigi thadarak baitare masi maram laimai da thadarak ba adugumba namu pong taibung panba si oiranabagi damakta thadariba akoigi malem laimai akoigi lelen hanpi haidana khangnarba malem lelen hanpi ki siomnungda thadareiba adugumba ilen thaja adugi kuloi milen bu lamta thaina khangne lammaina khangne ko akoi palema gi akoigi malem laipak si masi palema ni masi gi siomnungda thadarakpa adana seida thadarai posing ji masajida hauraga kolaga pol amma hunba matamda malai imasida hunba matamda hauda porsi kari lege masina koina kanglon wangulon yam laiko ana seida masi malai laimai sida hangamaru matak thadabada heda horkane hangamaru thadarak pado malemda thadarakane adubu lamta thaina khangne akoi ibdo pahangbagi maru hungiba thado lamta thane masiniko ana soida ido phangbaji maru tagiba thaji lamda tare haidana ima leimren gi lam siumnungda tare haidana agoigi masi lamta tha haina khangne aduna maram aduna lamta thada saroi khangane kai maram gi lamta thada saroi khangino hariba tariba maru ado ibdo phangbagi maru ibdo phangba pornabagi salaknabagi saolangnabagi damakta tari maru adu mangdanaba hadanaba mang hadanabagi damakta madu saroi ngaroi mayam yengjit taigane khangaba aduni lamta thada saroi khangba kunthong latpa haibati kunthong lakpa haibani kunthong ji lakpa kungi thong ha malem tabung panmas de leiba mi pong puramuk chingase khundagi loi thorakpanine aduna khone kunthong lakpa aina masin laibji phagi pharangi ponate mase kunthong lakpa ine khangne masi koigi harbu matamji haisak ahan bane haisak ahan bagi matamdagi masi waxing thada chai hobaji chana karamne masini ko anu seida masigi hariba ibdu bhangbagi lamta thada ibdu bhangbaji oirangnabagi damakta sarangnabagi damakta lamta thada akoigi maru tagibado madugi maru tagibado matum tasalae numi kunthani gi matum tasale matum tasan bajibu koi miteron da phu haina khangne phu wedi matum haibane haksang sarangnaba sa haksang to phu wedi sa do matum tasalae mokok to hana saba hore hadana sa si phu haibane siniko aduna sajibu thada chai hogodaba nate sajibu tha jidi sem sabaji
ꯍꯧꯈ꯭ꯔꯕꯅꯦ ꯀꯣꯛ ꯁꯥꯕ ꯍꯧꯈ꯭ꯔꯕꯅꯤꯅꯦ ꯍꯧꯈ꯭ꯔꯕ ꯄꯣꯠꯇꯨ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯆꯩ ꯍꯧꯒꯗꯕ ꯅꯠꯇꯦꯅꯦ ꯋꯥꯈꯜ ꯈꯟꯕ ꯊꯥꯗꯣ ꯑꯗꯨꯗ ꯍꯧꯈ꯭ꯔꯕꯅꯦ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗꯅꯤ ꯃꯀꯣꯛ ꯇꯥꯁꯜꯂꯛꯏꯗꯣ ꯍꯥꯏꯔꯤꯕ ꯁꯖꯤꯕꯨ ꯍꯥꯏꯔꯤꯕ ꯊꯥꯗꯨꯒꯤ ꯀꯣꯂꯣꯝ ꯁꯥꯁꯤ ꯐꯨ ꯊꯥ ꯍꯥꯏꯅ ꯈꯪꯅꯩ ꯏꯙꯧꯈꯥꯡꯕꯁꯤ ꯃꯀꯣꯛ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯀꯣꯛ ꯁꯥꯔꯕꯅꯤꯅ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯀꯌꯥꯔꯀꯤ ꯀꯥ 6 ꯃꯁꯤ ꯌꯥꯠꯄ ꯍꯧꯔꯛꯀꯅꯦꯕ ꯀꯌꯥꯔꯀꯤ ꯀꯥ 6 ꯏꯕꯨꯙꯧꯈꯥꯡꯕꯒꯤ ꯀꯌꯥꯔꯀꯤ ꯀꯥ 6ꯁꯦ ꯌꯥꯠꯄ ꯍꯧꯔꯛꯄ ꯊꯥꯗꯨꯕꯨ ꯀꯥꯂꯦꯟ ꯊꯥ ꯍꯥꯏꯅ ꯈꯪꯅꯩ ꯀꯥꯂꯦꯟ ꯊꯥꯗ ꯀꯨꯝ ꯇꯝꯒꯗꯕ ꯅꯠꯇꯦ ꯐꯥꯏꯔꯦꯟꯗ ꯀꯨꯝ ꯇꯝꯈꯤꯕꯗꯨꯅꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯈꯥꯡꯕ ꯂꯥꯛꯏꯕꯗꯣ ꯏꯕꯨꯙꯧꯈꯥꯡꯕꯒꯤ ꯃꯔꯨ ꯇꯥꯔꯛꯏꯗꯣ ꯀꯨꯝ ꯇꯝꯕ ꯍꯥꯏꯕꯗꯤ ꯅꯣꯡ ꯇꯝꯕꯅꯤꯀꯣ ꯑꯗ ꯃꯁꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯀꯨꯞꯄ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯅꯣꯡ ꯇꯝꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯀꯨꯞꯄ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤ ꯃꯁꯤꯗꯗꯤ ꯌꯥꯝ ꯁꯥꯡꯃꯟꯈ꯭ꯔꯅꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯁꯤꯗ ꯃꯁꯤ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯖꯤꯕꯨ ꯊꯥꯗ ꯆꯩ ꯍꯧꯔꯤꯕꯁꯤꯗꯤ ꯁꯣꯛ 1784ꯗ ꯅꯤꯡꯊꯦꯝ ꯄꯥꯝꯍꯩꯕ ꯍꯥꯏꯔꯤꯕ ꯃꯌꯥꯡ ꯃꯆꯥ ꯁꯟꯗꯥ ꯒꯣꯁꯥꯏꯒꯤ ꯃꯆꯥꯅꯤ ꯃꯥꯁꯤ ꯑꯗꯨꯉꯩ ꯕꯦꯡꯒꯣꯜꯒꯤ ꯁꯤꯂꯣꯠꯇꯒꯤ ꯍꯨꯔꯥꯜꯂꯒ ꯆꯦꯜꯂꯛꯄ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯅ ꯄꯨꯌꯥꯃꯩ ꯊꯥꯗꯣꯛꯇꯅ ꯃꯊꯪ ꯇꯧꯔꯛꯄꯗ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝ ꯄꯥꯕ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤ ꯃꯩ ꯊꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝꯁꯤꯡꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯩ ꯍꯧꯒꯗꯒꯦ ꯍꯥꯏꯕ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯤꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯉꯥꯎꯈ꯭ꯔꯦꯕ ꯉꯥꯎꯕ ꯃꯇꯝꯗꯨꯗ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯕꯦꯡꯒꯣꯜꯒꯤ ꯁꯤꯂꯣꯠꯇꯒꯤ ꯅꯥꯔꯥꯟꯗꯥꯁ ꯅꯪ ꯀꯩꯗꯧꯔꯤ ꯆꯠꯂꯨ ꯍꯥꯏꯅ ꯊꯥꯗꯅ ꯃꯁꯤꯗ ꯁꯟꯗꯥ ꯒꯣꯁꯥꯏ ꯃꯤꯊꯤꯑꯣꯡ ꯃꯤꯇꯝ ꯃꯥꯟꯗꯨꯅ ꯍꯥꯏꯕ ꯃꯥꯏ ꯃꯆꯥ ꯅꯤꯡꯊꯦꯝ ꯄꯥꯝꯍꯩꯕ ꯑꯩꯈꯣꯏ ꯅꯩꯊꯥꯡꯒꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯣꯏꯁꯤꯡꯁꯤꯗ ꯇꯧꯗꯅ ꯍꯦꯛꯇ ꯃꯣꯏ ꯄꯥꯎ ꯊꯥꯗꯅ ꯇꯧꯗꯅ ꯍꯦꯛꯇ ꯃꯣꯏ ꯂꯧꯔꯨꯕꯅꯦꯕ ꯂꯥꯏꯔꯤꯛꯁꯦ ꯃꯗꯨ ꯄꯨꯔꯛꯄ ꯂꯥꯏꯔꯤꯛꯇꯣ ꯃꯃꯤꯡ ꯂꯩ ꯄꯨꯔꯥꯟ ꯍꯥꯏꯅ ꯈꯪꯅꯩ ꯃꯣꯏꯗꯤꯀꯣ ꯚꯒꯕꯠ ꯄꯨꯔꯥꯟ ꯀꯅꯥ ꯑꯗꯨ ꯑꯗꯥ ꯀꯥꯇꯨ ꯀꯥꯔꯟ ꯃꯌꯥꯝꯁꯤꯡꯒꯤ ꯂꯣꯏ ꯄꯨꯁꯜꯂꯛꯇꯅꯀꯣ ꯁꯤ ꯃꯣꯏꯒꯤ ꯃꯔꯣꯟꯗ ꯕꯩꯁꯥꯈ ꯊꯥ ꯍꯥꯏꯅ ꯈꯪꯅꯩ ꯕꯩꯁꯥꯈ ꯃꯥꯁ ꯕꯩꯁꯥꯈ ꯖꯦꯁ ꯑꯔꯁꯔ ꯁꯔꯕꯟ ꯚꯗ꯭ꯔ ꯑꯔꯁꯤꯟ ꯀꯥꯔꯇꯤꯛ ꯑꯘꯟ ꯄꯧꯁ ꯃꯘ ꯐꯥꯜꯒꯨꯟ ꯆꯩꯇ꯭ꯔ ꯎꯔꯦꯗꯅ ꯁꯤ ꯃꯣꯏꯒꯤ ꯃꯔꯣꯟꯅꯤꯀꯣ ꯑꯗꯨꯅ ꯕꯩꯁꯥꯈ ꯍꯥꯏꯕ ꯊꯥꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯃꯨꯛꯁꯨ ꯁꯖꯤꯕꯨ ꯑꯣꯏ ꯑꯃꯨꯛꯁꯨ ꯀꯥꯂꯦꯟ ꯑꯣꯏꯌꯦꯕ ꯃꯥ ꯈꯤꯇꯪ ꯈꯦꯠꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯗꯨ ꯇꯥꯔꯗꯤ ꯃꯁꯤꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 19 19ꯗ ꯍꯦꯛꯇ ꯆꯩ ꯍꯧꯔꯝꯕꯅꯦꯕ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 19 19ꯁꯤꯗꯤ ꯁꯖꯤꯕꯨꯒꯤ 51ꯅꯤ ꯄꯥꯝꯕ 20ꯅꯤ ꯄꯥꯝꯕ 15ꯅꯤ ꯄꯥꯝꯕ 7ꯅꯤ ꯄꯥꯝꯕ 5ꯅꯤ ꯄꯥꯝꯕ ꯁꯨꯝ ꯇꯥꯏ ꯍꯥꯏꯗꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣই ꯃꯤꯇꯩ ꯀꯪꯂꯩꯄꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯗꯨꯗꯤ ꯃꯁꯤꯗꯤ ꯃꯌꯥꯡꯒꯤ ꯀꯩꯅꯣꯁꯤꯒ ꯃꯥꯟꯅꯕꯁꯤ ꯌꯥꯗ꯭ꯔꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 19 19ꯗ ꯄꯥꯡꯊꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨ ꯇꯥꯔꯗꯤ ꯃꯁꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡ ꯄꯥꯟꯕꯗ ꯇꯧꯕ ꯇꯥꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄꯩ ꯋꯥꯅꯦꯕ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯄꯣꯠꯁꯤ ꯌꯥꯕ ꯅꯠꯇꯦꯕ ꯃꯍꯧꯁꯥꯒꯤ ꯃꯌꯦꯛꯅ ꯇꯥꯕꯤ ꯑꯅꯤꯗꯒꯤ ꯑꯃ ꯈꯔꯗꯤ ꯑꯃ ꯂꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯃꯌꯦꯛꯅ ꯇꯥꯕꯤ ꯄꯣꯠꯇ ꯇꯧꯒꯗꯕꯅꯦ ꯋꯥꯛꯆꯤꯡ ꯊꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯑꯅꯧꯕ ꯀꯪꯂꯩꯄꯥꯛꯇ ꯃꯌꯥꯝ ꯂꯩꯔꯛꯏꯕ ꯈꯣꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯌꯥꯝꯖꯔꯕꯁꯨ ꯀꯣꯛꯇꯤ ꯅꯧꯕ ꯃꯌꯥꯝ ꯑꯃ ꯊꯤꯖꯤꯟꯕ ꯈꯣꯠꯆꯤꯟꯕ ꯋꯥꯠꯄꯗꯒꯤ ꯃꯌꯥꯝ ꯁꯨꯝ ꯂꯩ ꯑꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯑꯈꯪꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯃꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯁꯤ ꯆꯞ ꯆꯥꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯛꯏꯕ ꯂꯣꯜꯂꯤ ꯃꯌꯦꯛ ꯃꯁꯣꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯅꯨꯃꯤꯠ ꯊꯥꯒꯤ ꯈꯣꯡꯆꯠ ꯊꯥ 12ꯒꯤ ꯈꯣꯡꯆꯠꯁꯤꯡꯁꯦ ꯌꯦꯅꯤꯡ ꯀꯥꯡꯂꯣꯟ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯆꯞ ꯃꯥꯟꯅꯕ ꯅꯨꯡ ꯀꯥꯡꯂꯣꯟ ꯃꯥꯟꯅꯍꯟꯒꯗꯕꯅꯦ ꯑꯗꯨꯒꯤ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯄꯣꯠꯁꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯋꯥꯛꯆꯤꯡ ꯊꯥ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯛꯆꯤꯡ ꯊꯥ ꯄꯣꯏꯅꯨ ꯂꯣꯏꯁꯤꯜꯂꯛꯄ ꯋꯥꯛꯆꯤꯡ ꯊꯥ ꯌꯧꯔꯗꯤ ꯑꯅꯧꯕ ꯌꯦꯅꯤꯡꯁꯤ ꯍꯨꯜꯂꯛꯏ ꯍꯥꯏꯗꯅ ꯎꯄꯥꯟ ꯋꯥꯄꯥꯟ ꯃꯌꯥꯝꯁꯤꯡꯁꯦ ꯃꯅꯥꯁꯦ ꯂꯣꯏ ꯀꯦꯟꯒꯅꯦꯕ ꯀꯅꯥꯏ ꯋꯥꯅꯥ ꯐꯅꯥ ꯀꯔꯤ ꯀꯔꯥ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯀꯦꯟꯒꯅꯦꯕ ꯑꯗꯨꯅ ꯏꯔꯤꯒ ꯂꯩꯒꯅꯤ ꯑꯗꯨꯅ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟ ꯍꯥꯏꯅ ꯍꯥꯏꯅꯔꯤꯁꯤ ꯃꯁꯤꯅꯤ ꯋꯥꯛꯆꯤꯡ ꯎꯂꯦꯟ
ꯀꯣꯛꯇ ꯆꯤꯡꯈꯠꯈꯤꯕ ꯀꯣꯛ ꯍꯥꯏꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯉꯦ ꯀꯣꯛꯀꯤ ꯃꯊꯪꯗꯒꯤ ꯌꯥꯡꯂꯧ ꯂꯩꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯀꯣꯛꯁꯤ ꯑꯩꯈꯣꯏꯅ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯑꯃꯁꯨꯡ ꯂꯥꯏ ꯇꯤꯟ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯀꯣꯛꯇ ꯂꯣꯏꯅꯃꯛ ꯋꯥꯈꯜꯁꯤ ꯈꯜꯂꯒ ꯋꯥꯈꯜꯁꯤꯗ ꯀꯣꯛꯁꯤꯗ ꯂꯣꯏ ꯄꯨꯈꯠꯂꯛꯀꯅꯦꯕ ꯀꯣꯛꯁꯤ ꯋꯥꯈꯜ ꯃꯌꯥꯝꯁꯤꯡꯒꯤ ꯉꯥꯡꯊꯣꯛꯀꯗꯕ ꯉꯥꯡꯈ꯭ꯔꯕ ꯉꯥꯡꯉꯤꯕ ꯉꯥꯡꯒꯗꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯒꯤ ꯄꯩꯔꯒ ꯊꯝꯐꯝ ꯃꯀꯣꯟ ꯏꯁꯇꯣꯔ ꯑꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯋꯥꯀꯣꯟ ꯀꯣꯛ ꯍꯥꯏꯅ ꯈꯪꯅꯩ ꯃꯉꯣꯟꯗ ꯈꯜꯂꯝꯗꯕ ꯊꯦꯡꯉꯝꯗꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯥꯗꯨꯒꯤ ꯃꯃꯤꯡꯕꯨ ꯋꯥꯛꯆꯤꯡ ꯊꯥ ꯍꯥꯏꯅ ꯈꯪꯅꯩ ꯃꯊꯧꯅ ꯃꯃꯤꯡ ꯊꯣꯟꯕꯅꯦ ꯃꯥꯏ ꯃꯊꯧꯗꯨꯅ ꯃꯃꯤꯡ ꯊꯣꯟꯕꯅꯦꯕ ꯋꯥꯀꯣꯟ ꯀꯣꯛ ꯍꯥꯏꯁꯤꯅꯤ ꯀꯣꯛ ꯍꯥꯏꯕꯗꯤ ꯀꯣꯛꯀ ꯃꯉꯣꯟꯗ ꯊꯦꯡꯉꯝꯗꯅ ꯄꯣꯠꯁꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯈꯟꯕꯒꯤ ꯊꯥꯖꯜꯂꯤꯕ ꯄꯣꯠꯇꯣ ꯃꯗꯨ ꯀꯣꯛꯀ ꯊꯦꯡꯕ ꯍꯥꯏꯅ ꯈꯪꯅꯩꯕ ꯑꯁꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯋꯥꯛꯆꯤꯡ ꯊꯥꯗ ꯆꯩ ꯍꯧꯕ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯃꯁꯤ ꯋꯥꯡꯂꯣꯟ ꯑꯃꯁꯨꯡ ꯀꯥꯡꯂꯣꯟꯗ ꯃꯍꯧꯁꯥꯒ ꯆꯥꯟꯅꯕ ꯑꯗꯨꯅ ꯋꯥꯛꯆꯤꯡ ꯊꯥꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯦꯝꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯏ ꯃꯅꯥ ꯁꯤꯟꯕ ꯌꯥꯗꯦ ꯖꯤꯡꯒꯔ ꯀꯨꯞꯄ ꯌꯥꯗꯦ ꯁꯥ ꯂꯩꯕ ꯌꯥꯗꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯕꯛꯁꯤ ꯇꯧꯕ ꯌꯥꯗꯦ ꯀꯩ ꯃꯔꯝꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯦ ꯋꯥꯈꯜ ꯈꯟꯗꯅ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯋꯥꯈꯜ ꯈꯜꯂ ꯃꯇꯨꯡꯗ ꯊꯕꯛ ꯂꯥꯛꯀꯗꯕꯅꯦꯕ ꯁꯤꯅꯤ ꯑꯗꯨꯗꯤ ꯋꯥꯈꯜ ꯈꯟꯕ ꯊꯥꯗꯣ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤ ꯈꯟꯕ ꯍꯧꯈꯤꯕꯗꯣ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯊꯕꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗꯤ ꯋꯥꯈꯜ ꯈꯟꯕꯁꯤꯅꯦꯕ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯊꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯋꯥꯛꯆꯤꯡ ꯊꯥ ꯍꯥꯏꯅ ꯈꯪꯅꯩ ꯃꯔꯝ ꯑꯗꯨꯅ ꯋꯥꯛꯆꯤꯡ ꯊꯥꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯁꯦꯝ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯕ ꯊꯥꯗꯈꯤꯕ ꯃꯇꯝ ꯑꯗꯣ ꯑꯗꯨ ꯋꯥꯀꯣꯟ ꯀꯣꯛ ꯍꯥꯏꯅ ꯈꯪꯅꯩ ꯃꯗꯩꯗ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯆꯩꯆꯠ ꯑꯃ ꯍꯥꯏꯔꯤꯕꯁꯤꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤꯅꯤ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯍꯥꯏꯔꯤꯁꯤꯅ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯒꯤꯅꯤ ꯁꯤꯅꯤꯀꯣ ꯃꯐꯝ ꯑꯃꯁꯨꯡ ꯃꯇꯝ ꯁꯤꯅ ꯃꯐꯝ ꯃꯇꯝ ꯃꯉꯥꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯟꯗꯣꯡꯗ ꯆꯥꯛ ꯊꯥꯗꯣꯛꯏꯕꯗꯨ ꯃꯐꯝ ꯃꯇꯝ ꯃꯉꯥꯟꯗꯣ ꯆꯞ ꯆꯥꯅ ꯑꯗꯩꯗ ꯑꯍꯨꯝꯗꯣ ꯄꯨꯟꯕꯒꯤ ꯄꯣꯠꯅꯦ ꯃꯐꯝꯁꯤ ꯑꯃꯨꯛ ꯍꯟꯇꯦ ꯍꯨꯜꯂꯛꯄ ꯍꯟꯇꯦ ꯍꯜꯂꯛꯄ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯥꯡ ꯁꯥꯟꯅꯕꯗ ꯍꯟꯇꯦ ꯍꯨꯜꯂꯤꯗꯣ ꯁꯒꯣꯜ ꯀꯥꯡꯁꯦ ꯍꯟꯇ꯭ꯔꯦ ꯀ ꯍꯥꯏꯖꯤꯟꯕꯩ ꯋꯥꯅꯤ ꯍꯟꯇꯦ ꯍꯥꯏꯕꯅꯤ ꯍꯟꯇ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯩꯇꯦ ꯍꯟꯇꯦ ꯍꯥꯏꯕ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯀꯥꯡ ꯁꯥꯟꯅꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯁꯦ ꯃꯁꯤꯗ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠ ꯊꯥꯒꯤ ꯈꯣꯡꯆꯠ ꯆꯞ ꯆꯥꯕꯁꯤ ꯉꯁꯤ ꯉꯔꯥꯡꯗ ꯁꯥꯟꯅꯔꯛꯄ ꯁꯒꯣꯜ ꯀꯥꯡꯖꯩ ꯀꯥꯡ ꯁꯥꯟꯅꯕ ꯅꯠꯇꯦ ꯃꯥꯂꯦꯝꯁꯤ ꯁꯦꯝꯃꯛꯅꯕꯒꯤ ꯃꯇꯝꯗꯒꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯅ ꯍꯥꯟꯅ ꯈꯨꯟꯗꯥꯕꯅꯤ ꯇꯥꯏꯕꯪ ꯃꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯥꯂꯦꯝ ꯑꯁꯦ ꯃꯊꯪꯗ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯈꯨꯟꯗꯥꯔꯛꯄꯅꯦꯕ ꯁꯥ ꯉꯥ ꯇꯤꯟ ꯀꯥꯡ ꯂꯣꯏ ꯈꯨꯟꯗꯥꯔꯛꯄꯅꯦꯕ ꯑꯍꯥꯟꯕꯗ ꯂꯥꯏ ꯈꯨꯟꯗꯥꯔꯝꯅ ꯑꯍꯥꯟꯕ ꯇꯤꯟ ꯀꯥꯡ ꯁꯥ ꯉꯥꯒꯤ ꯈꯨꯟꯗꯥꯔꯝꯅ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕꯗ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯁꯤꯅꯤꯀꯣ ꯈꯨꯟꯗꯥꯔꯝꯁꯤ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯗ ꯃꯁꯤꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛꯀꯤ ꯀꯪꯂꯩꯔꯣꯜꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯀꯨꯝꯄꯥꯂꯣꯟ ꯍꯥꯏꯕ ꯄꯨꯌꯥꯁꯤ ꯑꯗꯨꯉꯩꯗ ꯃꯩ ꯊꯥꯗꯣꯛꯈꯤ ꯃꯗꯨ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝꯁꯤꯡꯁꯤ ꯉꯥꯎꯕꯗ ꯌꯥꯎꯗꯅ ꯐꯩꯕ ꯑꯃ ꯌꯥꯎꯈꯠꯂꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯄꯨꯔꯥ ꯉꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯉꯥꯎ ꯐꯩ ꯑꯣꯟꯈꯤꯕ ꯃꯗꯨꯗꯒꯤ ꯁꯆꯤꯐꯨ ꯍꯥꯏꯔꯤꯕ ꯊꯥ ꯃꯇꯨꯝ ꯇꯥꯁꯟꯗꯅ ꯀꯣꯛ ꯁꯥꯕ ꯍꯧꯈ꯭ꯔꯕꯗꯨꯕꯨ ꯑꯗꯨꯅ ꯑꯍꯧꯕꯅꯦꯅ ꯍꯥꯏꯔꯗꯤ ꯀꯔꯥꯏꯗꯒꯤꯅꯣꯅꯦ ꯑꯃꯅꯤ ꯃꯁꯤꯡꯗꯣ ꯃꯤ ꯑꯗꯨꯗꯤ ꯑꯃꯅꯤ ꯃꯁꯤꯡꯗꯣ ꯀꯌꯥ ꯁꯨꯈ꯭ꯔꯦ ꯍꯥꯏꯕꯗ ꯑꯃ ꯑꯅꯤ ꯑꯃꯅꯤ ꯃꯁꯤꯡꯗꯣ ꯃꯔꯤꯅꯤꯅꯦ ꯁꯖꯤꯕꯨ ꯊꯥꯁꯤ ꯃꯔꯤꯅꯦꯕ ꯃꯔꯝꯗꯤ ꯀꯣꯛꯁꯤ ꯁꯥ ꯍꯧꯈ꯭ꯔꯗꯤ ꯃꯔꯤꯅꯤ ꯀꯣꯛ ꯁꯥꯗ꯭ꯔꯤꯉꯩꯗ ꯀꯩ ꯂꯥꯛꯀꯦꯕ ꯋꯥꯈꯜ ꯈꯟꯕꯁꯤꯅ ꯍꯥꯟꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯋꯥꯈꯜꯁꯤ ꯈꯜꯂꯒ ꯑꯃꯨꯛ ꯐꯌꯦꯡ ꯅꯣꯡꯐꯥꯏꯗꯅ ꯊꯝꯃꯦꯔꯒ ꯁꯤ ꯍꯌꯦꯡ ꯇꯧꯔꯁꯦꯅ ꯊꯝꯃꯦꯔꯒ ꯑꯃꯨꯛ ꯊꯥꯗꯔꯛꯄꯅꯦꯕ ꯃꯗꯨ ꯏꯕꯨꯙꯧ ꯁꯥꯔꯛꯏꯅꯦꯕ ꯅꯣꯡꯄꯣꯡ ꯇꯥꯏꯃꯤꯒꯤ ꯃꯀꯣꯛ ꯄꯨꯔꯦꯜꯂꯦꯟ ꯃꯀꯣꯛ ꯑꯣꯏꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅꯤꯀꯣ ꯃꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯀꯣꯛ ꯏꯕꯨꯙꯧ ꯄꯥꯡꯕ ꯇꯤꯌꯦꯡ ꯄꯥꯟꯕꯒꯤ ꯃꯀꯣꯛ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤꯁꯨ ꯃꯀꯣꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯁꯤꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯦꯕ ꯃꯁꯤꯅ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯆꯥꯎꯔꯥꯛꯄ ꯑꯁꯤ ꯍꯥꯏꯖꯔꯒꯦ ꯀꯥꯡꯂꯣꯟ ꯀꯥꯡꯂꯝꯗ ꯑꯩꯅ ꯁꯤꯗ ꯍꯥꯏꯖꯔꯤꯁꯤ ꯃꯁꯤꯅꯤ ꯃꯁꯤ ꯑꯗꯨꯅ ꯀꯥꯡꯂꯣꯟ ꯀꯥꯡꯂꯝ ꯏꯄꯨꯊꯧ ꯄꯥꯈꯪꯕꯗꯒꯤ ꯍꯧꯅ ꯄꯥꯄꯨ ꯃꯁꯛ ꯀꯥꯡꯂꯣꯟ ꯑꯃꯁꯨꯡ ꯋꯥꯡꯃꯨꯂꯣꯟ
ꯑꯅꯤ ꯑꯁꯤ ꯌꯥꯎꯅ ꯆꯞ ꯆꯥꯅ ꯈꯪꯕꯕꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯧꯏ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯂꯣꯟ ꯃꯌꯦꯛꯁꯤ ꯆꯞ ꯆꯥꯕ ꯃꯤꯇꯩ ꯑꯣꯏꯕꯒꯤ EAP 53ꯗ ꯈꯣꯠꯂꯩ ꯈꯣꯟꯗꯥ ꯈꯣꯟꯊꯣꯛ ꯏꯋꯥꯏ ꯏꯅꯤꯟ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯏꯕ ꯌꯥꯏ, ꯏꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯔꯣꯟꯅꯗꯤ ꯃꯁꯤ ꯈꯪꯕꯗ ꯋꯥꯒꯗꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯈꯣꯠꯂꯩ ꯈꯣꯟꯗꯥ ꯃꯌꯦꯛ ꯃꯁꯣꯟ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯅ ꯁꯤꯖꯤꯟꯅꯔꯛꯇꯕꯅꯤ ꯃꯁꯤꯅꯤꯀꯣ꯫ ꯑꯅꯤꯁꯨꯕꯗ ꯍꯧꯔꯛꯉꯩꯒꯤ ꯑꯁꯦꯡꯕ ꯀꯥꯡꯂꯣꯟ ꯑꯃꯁꯨꯡ ꯋꯥꯡꯃꯨꯂꯣꯟ ꯌꯥꯎꯅ ꯂꯥꯡꯄꯨꯝ ꯃꯁꯥ ꯏꯃꯥ ꯏꯄꯥ ꯍꯧꯔꯛꯐꯝ ꯁꯥꯂꯛꯐꯝ ꯆꯞ ꯆꯥꯅ ꯃꯁꯛ ꯈꯪꯕꯗꯨꯕꯨ ꯂꯥꯏꯁꯨ ꯈꯪꯕ ꯀꯧꯏ ꯍꯥꯏꯗꯕ꯭ꯔꯥ ꯁꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯍꯩꯕ, ꯂꯥꯏꯁꯨ ꯍꯩꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯦꯕ꯫ ꯃꯊꯛꯀꯤ ꯑꯃ ꯑꯃꯁꯨꯡ ꯑꯅꯤ, ꯑꯅꯤ ꯑꯁꯤ ꯄꯨꯟꯅ ꯀꯥꯡꯂꯣꯟ ꯑꯃꯁꯨꯡ ꯋꯥꯡꯃꯨꯂꯣꯟ ꯌꯥꯎꯅ ꯄꯨꯟꯅ ꯈꯪꯕ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯑꯗꯨꯕꯨ ꯁꯝꯄꯠꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯤ ꯈꯪꯅꯒꯅꯤ ꯁꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯁꯤ ꯀꯗꯥꯏꯕꯨ ꯀꯧꯒꯦꯗꯤ ꯃꯁꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯍꯧꯔꯛꯐꯝ ꯁꯥꯂꯛꯐꯝ ꯆꯞ ꯆꯥꯕ ꯏꯄꯥ ꯏꯄꯨ ꯃꯄꯥ ꯃꯄꯨ ꯅꯄꯥ ꯅꯄꯨ ꯃꯌꯥꯝꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯑꯁꯦꯡꯕ ꯀꯥꯡꯂꯣꯟ ꯑꯃꯁꯨꯡ ꯋꯥꯡꯃꯨꯂꯣꯟꯒ ꯂꯣꯏꯅꯅ ꯃꯁꯤ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯐꯤꯂꯣꯁꯣꯐꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯐꯥꯁꯇꯦꯁ ꯑꯣꯔꯤꯖꯤꯟꯒ ꯂꯣꯏꯅꯅ ꯑꯍꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯧꯕꯁꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯍꯨꯝꯂꯦꯟ ꯄꯨꯡ ꯑꯁꯤꯗ ꯈꯪꯅꯩ ꯃꯁꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯖꯤꯕꯨ ꯊꯥꯗ ꯆꯩꯔꯥꯎꯕꯗꯤ, ꯁꯖꯤꯕꯨ ꯊꯥꯗ ꯆꯍꯤ ꯍꯧꯕꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯡꯒꯤꯅꯤ ꯁꯤꯅꯤꯀꯣ꯫ ꯑꯗꯨ ꯁꯤꯗ ꯃꯌꯥꯡꯒꯤ ꯑꯁꯣꯝꯗꯁꯨ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯁꯦꯡꯕꯁꯤ ꯃꯌꯥꯡꯒꯤ ꯑꯣꯏꯅꯁꯨ ꯑꯁꯣꯝꯗ ꯁꯖꯤꯕꯨ ꯇꯧꯔꯤꯗꯨ ꯑꯔꯥꯟꯕꯅꯦꯕ꯫ ꯃꯗꯨꯁꯨ ꯃꯌꯥꯡ ꯃꯆꯥ ꯃꯌꯥꯝꯁꯤꯡꯁꯨ ꯉꯥꯎꯕꯅꯦꯕ, ꯃꯣꯏꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯉꯥꯛꯇꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ꯫ ꯃꯣꯏꯁꯤ ꯃꯤꯊꯣꯡ ꯃꯣꯛꯇꯕ ꯍꯥꯏꯅ ꯈꯪꯅꯩꯑꯕ꯫ ꯑꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯡꯒꯤꯅꯤ, ꯃꯣꯏꯗꯤ ꯄꯨꯁꯤꯜꯂꯕꯅꯤꯅ ꯃꯣꯏꯒꯤꯅꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯔꯥꯟꯕ ꯊꯕꯛꯁꯤ ꯃꯣꯏꯗ ꯉꯥꯛꯇ ꯂꯥꯛꯑꯦꯕ꯫ ꯑꯗꯨꯅ ꯃꯣꯏꯁꯤ ꯌꯥꯡꯕꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯃꯣꯏꯁꯦ꯫ ꯑꯗꯨꯅ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯆꯍꯤ ꯍꯧꯕꯁꯤ, ꯀꯨꯝ ꯍꯧꯕꯁꯤ ꯋꯥꯛꯆꯤꯡ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯁꯦꯝꯂꯛꯄꯗꯒꯤ ꯍꯧꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯗꯨꯝ ꯃꯍꯧꯁꯥꯒ ꯆꯥꯟꯅꯅ ꯋꯥꯛꯆꯤꯡ ꯊꯥꯗ ꯑꯗꯨꯝ ꯆꯍꯤ ꯍꯧꯕꯒꯤ ꯀꯨꯝ ꯍꯧꯕꯒꯤ ꯍꯧꯅꯕꯤ ꯀꯥꯡꯂꯣꯟꯁꯤꯡ ꯄꯥꯡꯊꯣꯛꯏ꯫ ꯑꯗꯨꯅ ꯋꯥꯛꯆꯤꯡ ꯊꯥꯅ ꯆꯥꯝꯃꯗ ꯆꯥꯝꯃ ꯑꯆꯨꯝꯕꯅꯤ꯫ ꯆꯍꯤ ꯍꯧꯕ, ꯀꯨꯝ ꯍꯧꯕ, ꯍꯧꯕꯒꯤ ꯑꯍꯥꯟꯕ ꯊꯥꯗꯤ ꯑꯍꯥꯟꯕ ꯍꯩꯏꯆꯛ ꯃꯇꯝꯗꯒꯤ ꯂꯥꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯍꯩꯔꯝꯕꯅꯤ ꯍꯥꯏꯁꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯇꯧꯔꯝꯕꯅꯤꯀꯣ꯫ ꯍꯥꯏꯕꯗꯤ ꯃꯥꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯍꯥꯏꯔꯤꯁꯤ ꯍꯩꯆꯛꯀꯤ ꯃꯇꯝꯗ ꯐꯪꯈꯤꯕ ꯃꯥꯒꯤ ꯃꯤꯡꯊꯣꯟꯅꯤ ꯁꯤꯅꯤꯀꯣ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟꯁꯦ ꯍꯩꯆꯛꯀꯤ ꯃꯇꯝꯗ ꯃꯄꯥꯕꯨꯡ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕ ꯑꯃꯁꯨꯡ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯑꯅꯤ ꯑꯁꯤꯅ ꯑꯃꯁꯨꯡ ꯆꯤꯉꯨ ꯂꯥꯌꯥꯝꯁꯤꯡꯒ ꯇꯥꯟꯅꯔꯦ ꯍꯥꯏꯔꯒ ꯃꯤꯡꯊꯣꯟ ꯐꯪꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧ ꯂꯥꯅꯤꯡꯊꯧ ꯊꯣꯏꯀꯣꯂꯦꯟ ꯑꯊꯧꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤꯅꯤꯀꯣ꯫ ꯃꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯊꯋꯥꯏꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯊꯋꯥꯏꯅ ꯍꯥꯏꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ, ꯃꯁꯤ ꯄꯨꯌꯥꯅ ꯍꯥꯏꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯕꯅꯤ ꯋꯥꯛꯆꯤꯡ ꯊꯥꯗ ꯆꯩꯍꯧꯕ ꯑꯗꯨꯒ ꯐꯥꯏꯔꯦꯟ ꯊꯥꯗ ꯂꯥꯏ ꯃꯔꯤꯅ ꯀꯨꯝ ꯇꯝꯃꯨ ꯍꯥꯏꯅ ꯇꯝꯂꯝꯕꯅꯤ ꯁꯤꯅꯦꯕ꯫ ꯑꯗꯨꯅ ꯁꯤꯗ ꯋꯥꯛꯆꯤꯡ ꯊꯥꯗ ꯆꯩ ꯍꯧꯔꯒꯗꯤ ꯐꯥꯏꯔꯦꯟ ꯊꯥꯗ ꯀꯨꯝ ꯇꯝꯒꯅꯦꯕ꯫ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯔꯤ ꯅꯠꯇꯦ꯫ ꯂꯥꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯑꯗꯨꯉꯩ ꯃꯥꯂꯦꯝ ꯂꯩꯁꯦꯝ ꯅꯨꯡꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯝꯗ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯄꯥꯟꯕ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯑꯩꯅ ꯁꯦꯝꯕꯁꯦ ꯃꯁꯤ ꯀꯅꯥ ꯀꯅꯥꯅ ꯆꯤꯉꯨ ꯈꯣꯏꯃꯨꯝ ꯀꯅꯥ ꯀꯅꯥꯅ ꯌꯣꯛ ꯊꯥꯛꯇꯅ ꯀꯟꯗꯅ ꯁꯦꯝꯗꯅ ꯁꯥꯗꯅ ꯀꯨꯝ ꯇꯝꯗꯅ ꯅꯨꯡꯁꯤꯠ ꯏꯁꯤꯡ ꯃꯩꯁꯤꯡꯁꯤ ꯀꯅꯥ ꯀꯅꯥꯅ ꯋꯥꯌꯦꯜ ꯀꯥꯊꯤ ꯊꯥꯒꯠꯇꯒꯦ ꯍꯥꯏꯗꯅ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗ ꯆꯤꯉꯨ ꯂꯥꯏ ꯃꯔꯤꯅ ꯃꯃꯥꯡꯗ ꯐꯟ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯛꯈꯤꯕꯅꯦꯕ꯫ ꯀꯅꯥ ꯀꯅꯥꯅꯣ? ꯂꯣꯌꯥꯂꯥꯛꯄ, ꯆꯤꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏ, ꯑꯗꯒꯤ ꯀꯧꯕ꯭ꯔꯨ ꯂꯥꯏ, ꯀꯧꯅꯨ ꯂꯥꯏ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯔꯤꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯖꯩ, ꯑꯩꯈꯣꯏ ꯃꯔꯤꯅ ꯇꯧꯖꯒꯦ ꯍꯥꯏꯗꯅ
ꯃꯗꯨ ꯑꯗꯨꯉꯩꯗ ꯋꯥꯌꯦꯟ ꯀꯥꯊꯤ ꯊꯥꯈꯤꯕꯅꯤꯀꯣ ꯑꯗꯨꯅꯤ ꯁꯤꯗ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯌꯦꯟ ꯀꯥꯊꯤ ꯊꯥꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯔꯛꯄꯗ ꯑꯗꯨꯅ ꯐꯥꯏꯔꯦꯟ ꯊꯥ ꯑꯁꯤꯗ ꯅꯣꯡꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯟ ꯀꯥꯡ ꯋꯥꯍꯩ ꯃꯣꯅꯨ ꯀꯛꯆꯤꯡ ꯍꯔꯥꯎ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯩꯒꯤ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯇꯥꯛꯑꯦꯕ ꯇꯝꯃꯦꯕ ꯃꯗꯨ ꯀꯩ ꯊꯥꯗ ꯏꯂꯦꯟ ꯊꯥꯖ ꯐꯥꯏꯔꯦꯟ ꯊꯥꯗ ꯇꯝꯃꯦꯕ ꯑꯗꯣ ꯁꯖꯤꯕꯨꯗ ꯆꯩ ꯍꯧꯔꯒꯗꯤ ꯀꯥꯂꯦꯟꯗ ꯀꯨꯝ ꯇꯝꯕ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯃꯁꯤ ꯀꯔꯝꯕ ꯄꯨꯌꯥ ꯂꯥꯏꯔꯤꯛꯇ ꯌꯥꯎꯈ꯭ꯔꯒꯦꯕ ꯐꯥꯏꯔꯦꯟ ꯀꯨꯝ ꯇꯝꯕ ꯍꯥꯏꯒꯅꯤ ꯐꯥꯏꯔꯦꯟ ꯃꯁꯥꯒꯤꯅꯤꯀꯣ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯥꯒꯤꯅꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯀꯪꯂꯥ ꯅꯣꯡꯂꯩꯌꯥꯡꯗ ꯆꯪꯉꯒ ꯏꯪꯗꯧ ꯐꯥꯝꯒꯨꯝꯕ ꯆꯨꯡꯅ ꯑꯗꯨꯝ ꯁꯅꯥꯃꯍꯤꯗ ꯋꯥꯡꯒꯣꯏꯗ ꯀꯩꯗ ꯑꯦꯅꯤ ꯂꯥꯏꯐꯝ ꯑꯃꯗ ꯃꯐꯝ ꯂꯥꯏꯐꯝ ꯑꯃꯗ ꯆꯠꯂꯒ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤ ꯏꯔꯥꯠ ꯏꯁꯣꯟ ꯇꯧꯔꯒ ꯄꯥꯡꯊꯣꯛꯄꯗ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯈꯪꯒꯅꯤ ꯈꯨꯗꯛꯇ ꯑꯀꯥ ꯑꯔꯥꯎ ꯇꯥꯛꯀꯅꯦꯕꯀꯣ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯔꯤ ꯅꯠꯇꯦ ꯂꯥꯏꯔꯤꯡꯊꯧ ꯁꯅꯥꯃꯍꯤ ꯆꯤꯡꯕ ꯁꯤꯕꯅ ꯍꯥꯏꯕ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯨꯋꯥꯔꯤꯂꯣꯟꯗ ꯃꯁꯤ ꯅꯝꯊꯅꯕꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯁꯤꯗ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯥꯝꯃꯗ ꯆꯥꯝꯃ ꯑꯔꯥꯟꯕ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕ ꯁꯖꯤꯕꯨ ꯊꯥꯗ ꯆꯩ ꯍꯧꯕꯗꯨꯗꯤ ꯁꯖꯤꯕꯨ ꯊꯥꯗ ꯆꯩ ꯍꯧꯕꯒꯤ ꯂꯥꯏꯊꯧ ꯇꯤꯟꯊꯧꯒ ꯄꯥꯡꯗꯅ ꯇꯧꯔꯤꯕꯗꯨꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯁꯥꯏꯒꯤ ꯁꯣꯛ 1719ꯗ ꯃꯌꯥꯡ ꯃꯆꯥ ꯕꯦꯡꯒꯣꯜꯒꯤ ꯁꯤꯂꯣꯠꯇꯒꯤ ꯃꯔꯩꯕꯥꯛꯇ ꯂꯩꯕ ꯌꯥꯗꯗꯅ ꯍꯨꯔꯥꯟꯕꯗꯒꯤ ꯆꯣꯂꯝ ꯆꯥꯗꯕ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯃꯤꯔꯍꯦꯠ ꯑꯣꯏꯕꯗꯒꯤ ꯍꯨꯔꯥꯜꯂꯒ ꯆꯦꯜꯂꯛꯄ ꯁꯥ ꯑꯩꯈꯣꯏꯒꯤ ꯂꯝꯂꯛꯀꯤ ꯎꯃꯪꯒꯤ ꯍꯥꯏꯕꯗꯤ ꯖꯪꯒꯟꯒꯤ ꯁꯥꯗꯨꯅ ꯑꯃꯁꯨꯡ ꯃꯌꯥꯡ ꯃꯆꯥ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯅꯥꯏꯊꯥꯡ ꯆꯣꯂꯝ ꯆꯥꯗꯕ ꯆꯥꯅꯤꯗꯥꯁ ꯒꯣꯁꯥꯏꯒꯤ ꯃꯆꯥ ꯅꯤꯡꯊꯦꯝ ꯄꯥꯝꯃꯩꯕꯒꯅ ꯒꯕꯔꯤꯋꯥꯁ ꯀꯔꯇꯥ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯒꯅ ꯑꯔꯥꯟꯕ ꯋꯥ ꯆꯤꯔꯣꯟ ꯐꯥꯔꯣꯟ ꯇꯥꯟꯅꯔꯒ ꯕꯦꯡꯒꯣꯜꯒꯤ ꯃꯌꯥꯡꯒꯤ ꯂꯥꯏꯔꯤꯛ ꯂꯧꯔꯨꯔꯒ ꯄꯨꯔꯛꯂꯒ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯗ ꯌꯥꯎꯕ ꯕꯩꯁꯥꯈ ꯊꯥ ꯍꯥꯏꯅ ꯈꯪꯅꯩ ꯃꯣꯏꯗꯤ ꯕꯩꯁꯥꯈ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯁꯖꯤꯕꯨ ꯍꯥꯏꯅ ꯈꯪꯅꯩꯀꯣ ꯕꯩꯁꯥꯈ ꯊꯥ ꯁꯣꯝꯗ ꯁꯖꯤꯕꯨ ꯑꯔꯥꯟꯕ ꯁꯖꯤꯕꯨ ꯊꯥꯗ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕ ꯆꯥꯝꯃꯗ ꯆꯥꯝꯃ ꯑꯔꯥꯟꯕ ꯁꯦꯝꯗꯣꯛꯂꯝꯕꯅꯤ ꯃꯩꯇꯩ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛꯀꯤ ꯀꯪꯂꯩꯆꯥ ꯈꯨꯟꯅꯥꯏꯁꯤꯡ ꯑꯁꯤ ꯃꯥꯡꯅꯕ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯍꯥꯏꯁꯤꯅꯤꯀꯣ ꯁꯤꯅꯤꯀꯣ ꯃꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯀꯪꯂꯩ ꯈꯨꯟꯅꯥꯏꯆꯥꯁꯤꯡꯅ ꯃꯁꯤ ꯆꯍꯤ ꯆꯍꯨꯝ ꯁꯨꯔꯦ ꯑꯩꯈꯣꯏꯒꯤ ꯑꯅꯥꯝꯃ ꯆꯨꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯗꯅ ꯂꯩꯔꯤꯁꯦ ꯃꯁꯤ ꯁꯨꯝ ꯈꯪꯅ ꯈꯪꯖꯅꯗꯕ ꯎꯅ ꯎꯁꯟꯅꯗꯕ ꯇꯥꯅ ꯇꯥꯁꯟꯅꯗꯗꯅ ꯁꯨꯝ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 38ꯗꯒꯤ 90 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯁꯤ ꯂꯥꯛꯄ ꯍꯧꯈ꯭ꯔꯕꯅꯦꯕ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯆꯤꯡꯉꯨ ꯂꯥꯏꯁꯤꯡꯗ ꯂꯪꯖꯕ ꯎꯃꯪ ꯂꯥꯏ ꯆꯍꯨꯝꯒ ꯍꯨꯝꯐꯨ ꯇꯔꯨꯛꯇ ꯂꯪꯖꯔꯦ ꯎꯃꯪ ꯂꯥꯏ 4ꯗ ꯂꯪꯖꯔꯦ ꯑꯗꯒꯤ ꯈꯨꯟꯃꯥꯄꯗ ꯂꯪꯖꯔꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯂꯪꯖꯔꯦ ꯂꯩꯃꯔꯦꯟꯗ ꯂꯪꯖꯔꯦ ꯏꯕꯨꯙꯧ ꯄꯥꯡꯕꯗ ꯂꯪꯖꯔꯦ ꯂꯪꯖꯗꯕ ꯂꯥꯏ ꯑꯃꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯕ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯒꯣꯁꯥꯏꯅ ꯃꯩ ꯊꯥꯗꯣꯛꯑꯝꯕ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏꯁꯤꯡ ꯀꯌꯥ ꯃꯗꯨ ꯑꯩꯈꯣই ꯎꯃꯪ ꯂꯥꯏꯁꯤꯡꯁꯤ ꯆꯨꯝꯅ ꯊꯤꯒꯠꯂꯒ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇ ꯎꯃꯪ ꯂꯥꯏꯁꯤ 393ꯅꯤ ꯑꯁꯦꯡꯕ ꯂꯩꯒꯗꯕ ꯁꯤꯅꯤꯀꯣ 393ꯁꯤ ꯆꯞ ꯆꯥꯅ ꯊꯤꯕ ꯀꯪꯂꯥꯒꯤ ꯂꯥꯏꯐꯝ 19,000ꯁꯤ ꯄꯨꯊꯣꯛꯄ ꯑꯈꯪ ꯑꯍꯩ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯀꯧꯈꯠꯂꯒ ꯇꯥꯟꯅꯔꯒ ꯀꯪꯂꯥꯒꯤ ꯂꯥꯏꯐꯝ 19,000ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯁꯤ ꯇꯥꯟꯅꯔꯒ ꯋꯥꯊꯤ ꯃꯨꯟꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯋꯥꯊꯤ ꯃꯨꯟꯗ꯭ꯔꯒꯗꯤ ꯊꯕꯛ ꯌꯥꯗꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯏꯁꯥꯒꯤ ꯃꯣꯡꯕ ꯆꯨꯝꯂꯣꯟ ꯁꯅꯥ ꯁꯪꯒꯥꯏꯗ ꯏꯁꯥꯒꯤ ꯀꯥꯆꯤꯟꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯣꯟꯁꯤ ꯆꯞ ꯆꯥꯅ ꯃꯤꯇꯩ ꯃꯣꯏꯕꯒꯤ ꯖꯦꯛ ꯁꯂꯥꯏ 8 ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯑꯉꯣꯝ ꯃꯣꯏꯔꯥꯡ ꯈꯥꯡꯕ ꯁꯔꯜ ꯑꯁꯥꯡ ꯊꯦꯝ ꯍꯥꯏꯗꯅ ꯈꯪꯗꯅ ꯖꯦꯛ ꯁꯂꯥꯏ 8ꯀꯤ ꯆꯥꯗꯥ ꯅꯧꯗꯥ ꯆꯥꯔꯤ ꯁꯨꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯋꯥꯛꯆꯤꯡ ꯊꯥꯗ ꯆꯩ ꯍꯧꯒꯗꯕꯅꯦꯕ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯆꯩ ꯍꯧꯕ ꯃꯁꯤꯅ ꯏꯃꯥ ꯂꯩꯃꯔꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯔꯝꯅꯤ ꯑꯗꯨꯒ
ꯋꯥꯛꯁꯤꯡꯒꯤ ꯆꯠꯆꯠ ꯑꯃꯗ ꯁꯤꯅ ꯂꯥꯏꯙꯧ ꯁꯅꯥꯃꯍꯤꯒꯤꯅꯤ ꯂꯥꯏꯙꯧ ꯁꯅꯥꯃꯍꯤꯒꯤꯗꯤ ꯃꯄꯥꯟꯗ ꯀꯣꯟꯊꯣꯡꯗ ꯆꯥꯛ ꯊꯥꯔꯣꯏ ꯃꯥꯗꯤ ꯅꯨꯡꯅꯦ ꯂꯥꯏꯙꯧ ꯁꯅꯥꯃꯍꯤꯗꯤ ꯅꯨꯡꯅꯦ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯗꯤ ꯄꯥꯟꯅꯦ ꯑꯗꯨꯅ ꯀꯣꯟꯊꯣꯡꯗ ꯆꯥꯛ ꯊꯥꯒꯗꯕꯅꯤ ꯑꯗꯨꯅ ꯋꯥꯛꯁꯤ ꯅꯣꯡꯄꯥꯝꯗ ꯆꯥꯛ ꯊꯥꯒꯗꯕ ꯃꯁꯤꯅꯤꯀꯣ ꯃꯁꯤ ꯑꯩꯅ ꯈꯪꯍꯟꯈ꯭ꯔꯤꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯇꯔꯨꯛ ꯇꯔꯦꯠꯀꯤ ꯃꯃꯥꯡꯗꯁꯨ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤ ꯄꯨꯌꯥ ꯑꯁꯦꯡꯕ ꯀꯣꯟꯁꯦꯡ ꯇꯨꯔꯩ ꯁꯦꯡꯕ ꯏ ꯁꯅꯥꯃꯍꯤ ꯄꯨꯌꯥꯅ ꯍꯥꯏꯕ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡꯁꯦ ꯁꯨꯝ ꯆꯠꯂꯒ ꯂꯩꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯇꯩ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯈꯨꯟꯅꯥꯏ-ꯆꯥꯁꯤꯡ ꯑꯁꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯑꯣꯏ ꯆꯥꯕ ꯉꯥꯛꯇ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯀꯅꯤ ꯃꯤꯁꯦ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯉꯥꯛꯇ ꯁꯨꯝ ꯄꯣꯛ ꯂꯩꯔꯅꯦꯕ ꯑꯃ ꯄꯣꯛꯂꯛꯏ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯑꯃ ꯄꯣꯛꯂꯛꯏ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯑꯃ ꯄꯣꯛꯂꯛꯏ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯂꯝ ꯀꯥꯡꯂꯣꯟ ꯋꯥꯡꯉꯨꯂꯣꯟ ꯂꯣꯏꯅ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯅꯆꯤꯡꯕ ꯂꯩꯉꯥꯛꯂꯣꯟꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯠꯇ ꯆꯨꯝꯗ꯭ꯔꯕꯅꯤꯅ ꯁꯨꯝ ꯊꯣꯛꯂꯛꯄ ꯃꯤꯁꯤꯡꯁꯦ ꯐꯨꯏꯕ ꯑꯃꯁꯨꯡ ꯁꯥꯠꯂꯛꯏꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯉꯥꯛꯇ ꯁꯨꯝ ꯁꯥꯠꯇꯅ ꯐꯨꯏꯗꯅ ꯂꯩꯔꯦꯕ ꯃꯁꯤ ꯑꯣꯏꯔꯛꯇꯅꯕꯒꯤ ꯌꯥꯏꯐꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯔꯨ ꯃꯤ ꯃꯍꯦꯟ ꯃꯤ ꯃꯆꯪ ꯅꯃꯨ ꯇꯥꯏꯕ ꯃꯤ ꯂꯥꯏꯑꯣꯏꯕꯅꯆꯤꯡꯕ ꯄꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯛꯆꯤꯡ ꯊꯥꯗ ꯆꯩ ꯍꯧꯕ ꯆꯪꯉꯦꯕ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯣꯏꯔꯩ ꯂꯝꯗꯝꯒꯤ ꯀꯪꯂꯩꯆꯥ ꯈꯨꯟꯅꯥꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯕꯗꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏꯆꯥꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯈꯥ ꯇꯝꯕ ꯌꯥꯏꯐꯕ ꯃꯌꯥꯡꯒꯤ ꯃꯈꯥ ꯄꯣꯟꯗꯕ ꯂꯩꯄꯥꯛ ꯑꯃꯠꯇꯒꯤ ꯃꯈꯥ ꯄꯣꯟꯗꯕ ꯑꯗꯨꯉꯩ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯅꯤꯡꯊꯧ ꯀꯥꯡꯕꯅ ꯉꯁꯤꯒꯤꯅ ꯆꯍꯤ ꯂꯤꯆꯥ 53 ꯍꯥꯏꯕꯗꯤ ꯂꯥꯛ 53ꯒꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯂꯥꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯀꯥꯡꯂꯣꯟ ꯅꯤꯡꯕ ꯍꯧꯗꯣꯛꯈꯤꯕ ꯂꯥꯅꯤꯡꯊꯧ ꯀꯥꯡꯄ ꯍꯥꯏꯅ ꯈꯪꯅꯩ ꯀꯥꯡꯕ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯇꯝꯗꯒꯤ ꯀꯥꯡꯊꯣꯛꯄ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯅꯣꯡꯄꯣꯡ ꯇꯥꯏꯕ ꯃꯤꯁꯤꯡꯁꯤꯅ ꯇꯥꯛꯂꯝꯃꯤ ꯁꯅꯥ ꯁꯥꯡꯇꯦꯝꯖꯦꯛ ꯁꯂꯥꯏꯒꯤ ꯃꯄꯥꯔꯤ ꯆꯥꯔꯤ ꯑꯍꯟꯅꯤ ꯃꯁꯤꯅꯤꯀꯣ ꯂꯥꯏꯙꯧ ꯁꯅꯥꯃꯍꯤꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯣꯟ ꯇꯧꯔꯛꯏꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯂꯥꯅꯤꯡꯊꯧ ꯀꯥꯡꯕꯒꯤ ꯃꯇꯝꯗꯒꯤ ꯍꯧꯈꯤꯕꯅꯦꯕ ꯃꯁꯤ ꯀꯥꯡꯄꯂꯣꯟ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯃꯁꯤꯗꯒꯤ ꯍꯧꯈꯤꯕꯅꯦꯕꯀꯣ ꯃꯁꯤ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯒꯤ ꯃꯃꯤꯡꯁꯤ ꯍꯩꯖꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯃꯤꯡ ꯂꯩ ꯃꯥꯁꯤ ꯆꯨꯝꯅꯒꯤ ꯅꯣꯡꯄꯣꯡ ꯇꯥꯏꯕ ꯃꯤ ꯅꯠꯇꯦ ꯃꯥꯁꯤ ꯑꯃꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯏꯄꯤꯂꯦꯟ ꯑꯃꯝꯄ ꯑꯃꯥꯏꯄ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯄ ꯅꯤꯡꯊꯧꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯝꯗꯒꯤ ꯂꯥꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯆꯠꯄ ꯍꯧꯈꯤꯕꯅꯤ ꯆꯍꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯔꯒꯗꯤ ꯃꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯔꯝꯗ ꯆꯍꯤ ꯂꯥꯛ 53,000ꯒꯤ ꯃꯃꯥꯡꯗ ꯂꯥꯅꯤꯡꯊꯧ ꯀꯥꯡꯕꯅ ꯂꯥꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯁꯤ ꯍꯧꯈ꯭ꯔꯦꯕ ꯁꯤꯅ ꯑꯩꯈꯣꯏꯅ ꯃꯤꯔꯝꯂꯦꯟꯒꯤ ꯇꯥꯔꯛꯄꯒꯤ ꯈꯔꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯏꯕꯨꯙꯧ ꯐꯥꯡꯕꯅ ꯑꯍꯥꯟꯕ ꯍꯧꯕꯅꯦꯕ ꯁꯤꯗꯤ ꯆꯍꯤ ꯂꯥꯛ 53ꯒꯤ ꯆꯍꯤ ꯂꯤꯆꯥ 53ꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯦ ꯍꯪꯀꯣꯜꯂꯣꯝꯗ ꯂꯥꯛꯑꯦ ꯍꯪꯀꯣꯜꯂꯣꯝꯗ ꯂꯥꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯩꯆꯛ ꯍꯧꯔꯝꯗꯥꯏ ꯄꯣꯏ ꯍꯪꯀꯣ ꯍꯧꯔꯛꯄ ꯄꯣꯏ ꯍꯪꯀꯣ ꯂꯣꯏꯔꯛꯄ ꯍꯩꯆꯛꯅ ꯍꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯁꯤ ꯏꯄꯨ ꯑꯊꯧꯕ ꯄꯥꯈꯪꯕꯅ ꯍꯧꯗꯣꯛꯈꯤ ꯃꯁꯤꯅꯤ ꯑꯗꯨꯅ ꯁꯤꯗ ꯌꯥꯏꯐꯔꯦ ꯑꯗꯨꯅ ꯋꯥꯛꯆꯤꯡ ꯊꯥꯗ ꯆꯩ ꯍꯧꯕ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯣꯏꯔꯩ ꯂꯝꯗꯝꯒꯤ ꯀꯣꯟꯁꯦꯡ ꯑꯣꯏꯕ ꯑꯗꯨꯉꯩꯗ ꯆꯠꯂꯝꯕꯅꯤ ꯑꯗꯨꯒ ꯑꯔꯥꯟꯕ ꯊꯕꯛ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯖꯤꯕꯨꯗ ꯇꯧꯅꯔꯤꯁꯤꯗꯤ ꯈꯪꯗ ꯎꯗꯕꯗꯒꯤ ꯈꯪꯉꯁꯨ ꯈꯪꯖꯟꯅꯗꯕ ꯎꯔꯁꯨ ꯎꯁꯟꯅꯗꯕ ꯑꯗꯨꯝ ꯂꯥꯟꯈꯤꯕ ꯊꯕꯛꯁꯤ ꯍꯣꯡꯗꯣꯛꯄ ꯏꯀꯥꯏꯕꯗꯒꯤ ꯁꯨꯝ ꯄꯣꯠꯇꯣꯛꯇ ꯇꯧꯁꯟꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯒꯤ ꯁꯤꯅ ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯤ ꯈꯪꯗꯦ ꯁꯨꯝ ꯍꯦꯛꯇ ꯑꯗꯨꯝ ꯃꯐꯠꯇ ꯃꯔꯤꯟ ꯐꯨꯗꯣꯛꯑꯒ ꯇꯧꯕ ꯀꯥꯡꯕꯨ ꯑꯃ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯁꯤ
ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯍꯥꯟꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯃ ꯆꯪꯉꯦꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇ꯭ꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ ꯃꯁꯤꯗ ꯂꯥꯏꯔꯤꯛꯁꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟ ꯑꯩꯅ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯌꯋꯥ ꯈꯣꯟꯅꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯄꯥꯟ ꯊꯣꯡꯗ ꯆꯠꯂꯤꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯋꯥꯛꯆꯤꯡꯗ ꯆꯩ ꯍꯧꯕ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠꯅ ꯑꯋꯥꯡ ꯄꯥꯡꯕ ꯍꯧꯕꯁꯦ ꯋꯥꯛꯆꯤꯡ ꯊꯥꯗꯒꯤ ꯍꯧꯒꯅꯤ ꯑꯋꯥꯡꯗ ꯍꯦꯛ ꯑꯍꯥꯟꯕ ꯄꯥꯡꯈꯠꯄ ꯍꯧꯕꯁꯦ ꯋꯥꯛꯆꯤꯡ ꯊꯥꯗꯒꯤ ꯍꯧꯋꯦꯕ ꯋꯥꯛꯆꯤꯡꯒꯤ ꯆꯩꯆꯠ ꯑꯃꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ ꯃꯥꯅ ꯄꯥꯡꯈꯠꯂꯛꯄꯁꯤꯅ ꯏꯉꯥꯒꯤ ꯆꯩꯆꯠ 30ꯐꯥꯎ ꯄꯥꯡꯈꯠꯂꯛꯀꯅꯦꯕ ꯏꯉꯦꯟꯗꯒꯤ ꯍꯦꯛ ꯄꯥꯡꯉꯛꯄꯗꯒꯤ ꯏꯉꯦꯟꯒꯤ ꯆꯩꯆꯠ ꯑꯃ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯒꯤ ꯃꯔꯣꯟꯗ ꯇꯥꯡ ꯍꯥꯏꯕꯅꯤ ꯆꯩꯆꯠ ꯑꯩꯈꯣই ꯃꯤꯇꯩꯔꯣꯟꯗ ꯇꯥꯡ ꯑꯃ ꯍꯦꯛ ꯏꯉꯦꯟꯒꯤ ꯇꯥꯡ ꯑꯃ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯒꯤ ꯖꯨꯂꯥꯏ ꯊꯥ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠꯁꯤꯅ ꯃꯈꯥ ꯃꯥꯏꯀꯩꯗ ꯁꯨꯝ ꯄꯥꯡꯊꯔꯛꯀꯅꯦꯕ ꯁꯤꯅꯤꯀꯣ ꯑꯗꯨꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯏꯉꯥ ꯀꯨꯝꯗꯝ ꯏꯉꯦꯟ ꯀꯨꯝꯈꯥꯏꯕ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯀꯂꯩꯆꯥꯁꯤꯡꯒꯤ ꯃꯌꯥꯝꯅ ꯊꯤꯒꯠꯄꯤꯒꯦ ꯍꯥꯏꯔꯒꯗꯤ ꯀꯨꯝꯄꯥꯂꯣꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇꯨ ꯊꯤꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯐꯪꯉꯣꯏ ꯀꯨꯝꯄꯥꯂꯣꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯃꯗꯨꯒꯤ ꯄꯨꯌꯥꯗꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯅꯦꯕ ꯇꯦꯂꯪ ꯂꯩꯄꯥꯎꯗꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯧꯊꯕ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯃꯤꯠ ꯊꯥ ꯄꯥꯜꯂꯒꯤ ꯐꯪꯉꯔꯣꯏꯕ ꯑꯗꯨꯒꯤ ꯄꯨꯌꯥꯗꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯇꯦꯂꯪ ꯂꯩꯄꯥꯎ ꯂꯧꯊꯕ ꯉꯝꯕ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯋꯥꯛꯆꯤꯡ ꯆꯩꯍꯧꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯅ ꯂꯧꯊꯔꯒ ꯏꯊꯣꯔꯛꯄ ꯅꯠꯇ꯭ꯔꯒꯗꯤ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯅꯨꯃꯤꯠ ꯊꯥ ꯄꯥꯜꯂꯒꯤ ꯃꯤꯇꯩ ꯄꯨꯝꯅꯃꯛꯇ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯐꯪꯉꯔꯣꯏꯕ ꯂꯣꯏ ꯃꯥꯡꯈ꯭ꯔꯕꯅꯦꯕ ꯁꯤꯅꯤ ꯋꯥꯔꯤ ꯃꯈꯥ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯁꯤꯗ ꯑꯩ ꯁ꯭ꯋꯥꯏꯗ ꯊꯝꯖꯔꯒꯦ ꯌꯥꯏꯐꯔꯦ